US ki President Donald Trump na Iran ki Supreme Leader Ayatollah Ali Khamenei threaten Toukhre Middle East noma gi aduki matik Iran amadi Israel ani gi khoisau na ba le palaitana hingalakli Iran amadi Israel na thengnariba lan gi ngasi taruk suba numita Israel na Tehran gi mafam kayada amadi Iran gi nuclear amadi military gi mafam singda makhata landari lodina Iran gi maikidigi su le palaitaba Israel gi achoba city singda missile attack tawduna makhoi gi mathakta paukhum pidi US ki President Donald Trump na Iran ki Supreme Leader Ayatollah Ali Khamenei condition amata yaudana surrender tawnaba haikre Karigumba surrender tawdrabadi tension makhatana hingalakani haina mahakna hairi amadi US na Khamenei gil leifam khangi adubu mahakpu faba natroga hatpa tawroi madugi mahod surrender tawnaba wafam khanghanbani hari Trump ki mathakta Iran ki Supreme Leader Ayatollah Ali Khamenei na Paukhum piraduna Iran na surrender tawroi Donald Trump na haikiba khudong thiningai oiba amasung langtak naningai oiba wafam sing lana lauratuna Ayatollah Ali Khamenei ni US ki military intervention namata yauduna semdokpa ngamdaba amang ata thokangani amadi karigumba US na yauraklabadi Iran na all out war gi section ware pikre makhatana Middle East ta thokleba pak chauraba landform kaya border gi conflict sing asibu malem pumbada ngangnaningai oina ngakpigani nungnaningai oina yengli hainasu source singna phongdorakli